ngasi phongkhiba tongan manipuri sifongsinga masum thokhiba thawdo wathoksingi maruibi ipausing myamna thamjagi ahanbada hingnabagi pambei leitre isagi kidney phawba yonthokningle oinam itomsa hakthingnaba pawdam susampurgi khunjasing hoyelan pa pawsi digi lukhusaraga workshop tawduna mipan tangdana senthok lambi leijana hinglamani adubo ngasidi yum workshop ta leiba migi semnaba thamlama garising workshop ki khusu khulai punamak kaigi Pau yauna maina tumna thadok pikre haujuk relief camp na sulai pham leitabana mari mata amagi yumda leiri asu waraba matam sida lengangna yamlabusu yamdrabusu compensation pigini hairiba sidasu relief camp da leitaba lanjenarak pasingidi tapna pigini hairakpa wayesi tabadagi amuke hena awaba pulum amu ohele haina oinam itomsana phongdorakli oinam itomsa susampurgi ngakhal mitei lekai da workshop tawduna paite masa ani ahum lomsu thabak piduna maki loinabi amadi masa mariga loinana susampurgi ngakhal mitei lekai da hinglamba miyoyamani adu bahawkiba megi ahum na kuki singna yum kai tumna mai thadok pikhibadagi lanjenaraktuna thamna pokui da hangba relief camp na matam khara leiramlaba matungda relief camp adu thupsin khibana thamna pokui da leiba mama thokpa mari mata amagi yumda leirakli oinam itumsana makatana pauksi sida phungdokhibada oiriba phibam sida hingnabagi pambei leitre kidney yoningle Toubatabu MLA amadi minister sing khaktana eigi kidney asi Leibigadabani haina pena buakham phungdoraki lanjenarakpa punamak awana taduna yumkai loina mai thadokhipadagi wana punsi lelibini maramaduna lengana lanjenarakpa punamakpu asan mirai naidana makoi gi phangpam thokpa sathung singadu pibiyu awaba tarab lanjelakpa miyoi singi imungda relief camp da leibana lengana pidib khudong sabasing hana phangangani aduga mari mata gi yumda leiba lanjenarakpa singna tapna kona pigani haribu wafam asibu karambu wafamno sab manana loina waminari bangaktani relief camp da leige hairabasu thamna pokpi me kairom da relief camp amata leite isamak mari leinaba miyoi singa mari tongan department singi miyoi singa unaduna kokta da sariba prefabricated house da phawba matam khra leijagi hairurabani aduba haujuk phawbi oinadi leifam leitabana warasuwana mamag yumasid leiri me ahumda susambura thoki birang adumakti nanghaudre maramdi numit aduda aigi nupi gi mapam oiriba tronglawbi da nupi gi manaw nupi amagi luhongbagi laktuna leiba tanja habra thoki maramaduna yumdagi kariguma pos ama phawba lakthok phawba nanghaudre ngasi phawba amu hana sang musungamdana leire isini naw mari ne dubu loinamak tungan relief camp singda leinari yumai thakibadudha apokpagi kaida haptuna thamba phawbot kuntragani thu amadi ehakisu kaida thamba phawbot kuntragani thu maina tumna sakre masidana tana isana hangjaba workshop ta migi semnaba thamba alto car ani 800 car ama ben ama gari masa kharaga aigi leijaba gari masa amadi person ama yauna puna gari kunga mathoi su mai tumna sakre loinana workshop asida semnaba thamba water pamanisu maina sakpari yaukre irang pharaba matungna workshop asida semnaba thamba maina sakraba singadu mapu singna laktuna soidana singo herakigani maramaduna hiramasigi matangna lengan sumiyeng sanganingi loinana yumda loijaba san manga su maina sakpari yaukrabra natragana kadaida leikrabano haibasu aduma khangdre fazarabasu thirabasu sahi kya sangna yamna wana leita yum amadi workshop adu sajakhibani ngakhal mitei lekai sida mitei gi yum kunga taran nglai yum singasi singmi singi ingkhol sabane masigi damak sai amada phawbot nipanagina tara phawbo piduna lakhi khulgi khulakpa madi ipai pu singadu yanaba magi makhada makhoi gilamda sahi kya dagi lerakani masida makhoina su athingba pidi leiribe ingkhol singadu da saning mamongna yum saduna leibiyai Toubatabu sahi gi oina phawbot nipanagina tara phawbo di pida piyade angang singi sana thaknaba madi tangai fadaba polam sing thabak su phom nompham leitabana sel tan mangamdabadagi pi bangamdre lanjenarakpa singi manungda mari mata gi yumda leiriba singbu nungaina leiri haina khanba miyoi singsu yawdaba nate madu yamna lali kariguma thajadragana mari mata gi yumda leirabasu karama phibamda leiri haibadu ta singna khangnanaba laktuna yingsinbiyo kayam kuinabu mari matani haiduna saidangduna leiba ngamgodoribano lengana leifam piba ngamlaroi hairagana pokpadagi leijaraglaba khulsing aduda halatbiro matam sangna sumaina sumak leiragadi thowaningdaba thawdo wathok kya amuke hena soidana tholakani yelhoingaidagi hona leiminarakpa kuki paiti amadi mitei singi yamna nungsinana leiminarakhibani adubu nauna sanglakpa mitei rol thoktaba miyoi singna masing hengalakpadagidi asigum wathok asi tholakibani makoina mitei singmu yeknaba moina yengduna lakhi hana ingna tapna leiminarabasu ta siengna hairabada sahi khara sigi manungna mitei singna susampurda leibada awa boirakhi
ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯄ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯊꯝꯅꯥ ꯄꯣꯛꯄꯤ ꯈꯥ ꯂꯩꯀꯥꯏꯗ ꯄꯦꯇ꯭ꯔꯣꯜꯒꯤ ꯑꯣꯏꯕ ꯒꯥꯔꯤ ꯃꯆꯥ ꯑꯃꯗꯤ 4-wheelerꯒꯤ ꯃꯅꯤꯄꯨꯔ ꯋꯥꯛꯁꯣꯞ ꯀꯧꯕ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯍꯣꯠꯅꯔꯤ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯂꯥꯛꯄꯤꯗꯨꯅ ꯒꯥꯔꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯁꯨꯃꯥꯡꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯔꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯅ ꯃꯤꯇꯩꯒꯤ ꯈꯨꯜꯁꯤꯡꯗ ꯁꯥꯖꯤꯜꯂꯛꯂꯤꯕ ꯕꯦꯔꯤꯀꯦꯗꯁꯤꯡ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯀꯣꯀꯣꯃꯤ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯑꯀꯣꯏꯕꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯇ꯭ꯔꯕꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯁꯦꯡꯕ ꯕꯦꯔꯤꯀꯦꯗ ꯁꯦꯝꯈ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯗꯤ ꯕꯦꯔꯤꯀꯦꯗꯁꯤꯡ ꯑꯁꯤ ꯃꯤꯇꯩꯒꯤ ꯈꯨꯡꯒꯪ ꯑꯃꯗꯤ ꯂꯧꯕꯨꯛ ꯈꯥꯛꯇꯅ ꯁꯦꯝꯕꯁꯤꯅꯤ ꯀꯨꯀꯤꯒꯤ ꯈꯨꯜ ꯑꯃꯗꯤ ꯂꯧꯕꯨꯛ ꯑꯃꯗ ꯁꯣꯛꯇꯦ ꯃꯤꯇꯩꯒꯤ ꯈꯨꯜꯁꯤꯡꯗ ꯂꯩꯔꯤꯕ ꯕꯦꯔꯤꯀꯦꯗꯁꯤꯡ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯀꯣꯀꯣꯃꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯣꯃꯦꯟꯗ꯭ꯔꯣ ꯊꯣꯛꯁꯣꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇꯤꯗꯤꯝ ꯂꯥꯏꯟꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯀꯤ ꯈꯨꯜ ꯑꯃꯠꯇ ꯁꯣꯛꯇꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯇꯩ ꯈꯨꯜꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 3 ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯣꯛꯇꯥ ꯃꯅꯥꯛꯇ ꯕꯦꯔꯤꯀꯦꯗ ꯁꯦꯝꯗꯨꯅ ꯀꯤꯂꯣꯃꯤꯇꯔ 3 ꯄꯥꯛꯄ ꯕꯐꯔ ꯖꯣꯟ ꯁꯦꯝꯂꯤ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯁꯤꯡꯒ ꯃꯤꯌꯥꯝꯒ ꯄꯨꯜꯂꯒ ꯏꯍꯧ ꯍꯧꯔꯛꯇꯨꯅ ꯕꯦꯔꯤꯀꯦꯗ ꯏꯟꯊꯣꯛꯄꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯇꯣꯔꯕꯨꯡꯗ ꯕꯦꯔꯤꯀꯦꯗ ꯊꯝꯕꯤꯌꯨ ꯍꯥꯏꯕꯒꯤ ꯏꯍꯧꯅꯤ ꯕꯐꯔ ꯖꯣꯟꯅꯤ ꯍꯥꯏꯔꯤꯕ ꯀꯤꯂꯣꯃꯤꯇꯔ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯕꯪꯀꯔ ꯁꯥꯖꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩ ꯈꯨꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯂꯩꯁꯤꯟꯕ ꯑꯃꯗꯤ ꯕꯪꯀꯔ ꯁꯥꯖꯤꯟꯕ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯎꯁꯤꯟꯅꯗꯦ ꯌꯥꯅꯤꯡꯕꯁꯨ ꯎꯠꯂꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯨꯝ ꯇꯧꯏ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯤ ꯀꯨꯀꯤꯁꯤꯡꯅ ꯕꯐꯔ ꯖꯣꯟꯗ ꯂꯩꯔꯤꯕ ꯃꯤꯇꯩꯒꯤ ꯂꯝꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯅꯤ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯍꯧꯔꯒ ꯈꯥꯔꯣꯝꯗ ꯇꯨꯔꯕꯨꯡ ꯐꯥꯎꯕꯒꯤ ꯈꯨꯜ ꯄꯔꯦꯡ ꯑꯁꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯀꯤꯂꯣꯃꯤꯇꯔ 15ꯗꯒꯤꯅ 10 ꯂꯣꯝ ꯁꯥꯡꯕ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯂꯧ ꯄꯔꯤ 3,000-4,000ꯗ ꯕꯐꯔ ꯖꯣꯟꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯕꯨ ꯂꯧ ꯁꯨꯕ ꯆꯪꯍꯟꯗ꯭ꯔꯦ ꯏꯝꯐꯥꯜ ꯁꯥꯏꯀꯨꯜ ꯂꯝꯕꯤꯗ ꯃꯤꯇꯩꯒ ꯀꯨꯀꯤꯒ ꯇꯥꯏꯅꯕꯗ ꯂꯩꯕ ꯀꯨꯀꯤꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯏꯀꯧ ꯗꯣꯂꯥꯏꯊꯥꯕꯤ ꯁꯥꯗꯨ ꯌꯦꯡꯈꯨꯃꯥꯟ ꯑꯃꯗꯤ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯤꯇꯩꯒꯤ ꯈꯨꯜꯁꯤꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯇꯩꯒꯤ ꯂꯧꯕꯨꯛꯇ ꯕꯐꯔ ꯖꯣꯟ ꯑꯣꯏꯔꯤ ꯀꯨꯀꯤꯒꯤ ꯂꯧꯕꯨꯛ ꯃꯆꯦꯠ ꯑꯃꯠꯇ ꯑꯃꯗꯤ ꯈꯨꯜ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯁꯣꯛꯇꯦ ꯃꯁꯥꯒꯤ ꯈꯨꯜꯁꯤꯡꯗ ꯃꯤꯇꯩꯅ ꯆꯪꯒꯦ ꯑꯃꯗꯤ ꯂꯧ ꯄꯥꯟꯒꯦ ꯍꯥꯏꯔꯨꯕꯗ ꯁꯦꯟꯇ꯭ꯔꯦल ꯐꯣꯔꯁꯁꯤꯡꯅ ꯌꯥꯗ꯭ꯔꯤ ꯀꯔꯤꯒꯤꯗꯃꯛ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯪꯂꯨꯕꯗ ꯕꯐꯔ ꯖꯣꯟꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯅꯈꯣꯏ ꯃꯤꯇꯩ ꯆꯪꯂꯛꯂꯕꯗꯤ ꯀꯨꯀꯤꯅ ꯀꯥꯞꯂꯛꯀꯅꯤ ꯃꯩ ꯊꯥꯔꯛꯀꯅꯤ ꯃꯗꯨꯗꯒꯤ ꯄꯤꯁ ꯀꯩꯔꯛꯀꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯪꯕ ꯌꯥꯒꯗꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯅꯥꯀꯜ ꯑꯅꯤꯅ ꯌꯥꯅꯔꯕ ꯃꯇꯝꯗ ꯆꯪꯒꯗꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯀꯧ ꯈꯨꯜꯒꯤ ꯃꯩ ꯊꯥꯍꯧꯗꯕ ꯃꯤꯇꯩ ꯌꯨꯝꯁꯤꯡꯅ ꯀꯨꯀꯤ ꯂꯩꯁꯤꯜꯂꯝꯂꯦ ꯑꯃꯗꯤ ꯂꯧꯁꯤꯡꯁꯨ ꯀꯨꯀꯤꯁꯤꯡꯅ ꯄꯥꯟꯁꯤꯜꯂꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯉꯤ ꯀꯨꯀꯤ ꯆꯤꯞꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯣꯀꯣꯃꯤꯗ ꯏꯔꯛꯄ ꯑꯐꯣꯡꯕ ꯂꯦꯇꯔ ꯑꯃꯗ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ LOCꯒꯤ ꯋꯥꯐꯝ ꯄꯜꯂꯤ ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯑꯁꯤꯒꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯕꯐꯔ ꯖꯣꯟ ꯁꯥꯖꯤꯜꯂꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯗꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯨꯄꯤꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯇꯣꯉꯥꯟꯕ ꯀꯦꯁ 5 ꯀꯃꯤꯁꯟꯅ ꯄꯥꯏꯈꯠꯄꯗ 5ꯃꯛ CBIꯅ ꯄꯥꯏꯈ꯭ꯔꯦ ꯎꯜꯀꯥ ꯁꯂꯥꯝ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯂꯝꯗꯝꯁꯤꯗ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯔꯤꯒꯨꯂꯔ ꯀꯦꯁ 2 ꯑꯃꯁꯨꯡ ꯁꯨ ꯃꯣꯇꯣ ꯀꯦꯁ 3 ꯄꯨꯟꯅ ꯀꯦꯁ 5 ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯁꯟ ꯐꯣꯔ ꯋꯨꯃꯦꯟꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡ ꯀꯦꯁ 5ꯃꯛ CBIꯅ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯆꯤꯌꯔꯄꯔꯁꯟ ꯎꯜꯀꯥ ꯁꯂꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯎꯆꯦ ꯑꯁꯤꯒ ꯆꯤꯌꯔꯄꯔꯁꯟ ꯑꯁꯤꯒ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯁꯟ ꯐꯣꯔ ꯋꯨꯃꯦꯟꯁ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯇꯣꯉꯥꯟꯕ ꯃꯤꯑꯣꯠ ꯃꯤꯅꯩꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯀꯃꯤꯁꯟ ꯑꯁꯤꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯄꯗ ꯅꯠꯇꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯕ ꯃꯇꯨꯡ ꯃꯦ 8ꯗꯒꯤ ꯍꯧꯅ ꯀꯃꯤꯁꯟ ꯑꯁꯤꯅ ꯂꯝꯗꯝꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯐꯛ ꯀꯝꯕꯜ ꯁꯦꯅꯤꯇꯔꯤ ꯄꯦꯗ ꯕꯤꯁꯀꯨꯠ ꯏꯟꯁꯥꯡ ꯅꯥꯄꯤ ꯐꯤꯔꯣꯜ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯄꯣꯠ ꯃꯜꯇꯤꯚꯤꯇꯥꯃꯤꯟꯅꯆꯤꯡꯕ ꯄꯣꯠꯆꯩ ꯀꯌꯥ ꯈꯨꯠꯁꯤꯟꯅꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀ ꯇꯥꯟꯅꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯗꯣꯛꯇꯔꯒꯤ ꯑꯋꯥꯠꯄ ꯂꯩꯕꯁꯤꯡꯗ ꯗꯣꯛꯇꯔ ꯊꯥꯟꯈꯤ ꯖꯦꯅꯤꯝꯁ ꯔꯤꯝꯁ ꯈꯨꯃꯟ ꯂꯝꯄꯥꯛ ꯌꯨꯠ ꯍꯣꯁꯇꯦꯜ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯔꯣꯟꯕꯤ ꯑꯃꯁꯨꯡ ꯅꯧꯅ ꯆꯥꯖꯦꯟꯕꯤ ꯃꯃꯥꯁꯤꯡꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯗ ꯅꯠꯇꯅ ꯃꯈꯣꯏꯗ ꯃꯜꯇꯤꯚꯤꯇꯥꯃꯤꯟꯁ ꯀꯦꯜꯁꯤꯌꯝꯁ ꯀꯝꯕꯜ ꯕꯦꯗ ꯀꯣꯚꯔ ꯍꯩ ꯑꯉꯥꯡꯒꯤ ꯃꯐꯤ ꯃꯔꯣꯜꯅꯆꯤꯡꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯋꯁꯇꯤ ꯄꯨꯖꯥ ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕ ꯀꯌా ꯂꯩꯈꯤ ꯍꯧꯈꯤꯕ ꯃꯦ 12ꯗ CRPFꯇ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯥꯟꯗꯦꯟꯠ ꯑꯣꯏꯕ ꯁꯉꯥꯏꯄꯨꯔ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯗꯦꯅꯤꯌꯦꯜ ꯑꯃꯥꯔꯅ CRPFꯀꯤ ꯒꯥꯔꯤ 3ꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯀꯔꯤꯒꯤ ꯊꯨꯒꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯕ ꯇꯨꯝꯗꯨꯅ ꯂꯩꯖꯕ
tokpam malem sei kunga teret pusing tholaga phu saibana singba sathraba matungda tidim lambi gi mamang da leiba naurem ongbi manglembi dibi sei yang hege teret pusu mangna tamthina phubuga loidana mangak samlaktuna singduna pot huran bini haiduna physical assault faw tawkhibuga mari leina commission me taraga humdoida sport inquiry ama sataki aduga me kungani thuida field visit sataki naurem ongbi manglembi dibina Daniel Marg matata commission asida regular case ama file torakpadigi me taraga manga digi SP Imphal West digi report pirakna ba haibadigi SP Imphal West na me taraga mapon report pirakhi magna makatan irang hokhiba numit me ahum da Susampo district gi maitai nupi ama sakhangdaba kuki mari manga na gang rape tawkhiba sigi matana su commission asina su moto case ma paketki Imphal West amasung Bisnupur gi Deputy Commissioner da CTM iduna victim adugi lefam sapham ningthina pinaba financial assistance pinaba counseling amasung hidak langtak ningthina pinaba gi hanki August 10 da DGP digi report piraknaba haibada Imphal West amasung Susampur gi one stop center digi report pikhalaki haukiba memory da Thawal district ki mapam amada miyam gi mop marakta nupi ani mapi thongduna pubagi thawdo aduga mari leinana commissioner su moto case malakatki Masida Sunatana Susampurgi One Stop Center ki Central Administrator CTM iduna travel nupi edu khudakta ningthina yengsinana waiki case asiga mari leinana commissioner July kunda DGP dagi report piraknaba hairuba matung Manipurgi DGP na July kungani thoida report pirakhi makhatana Sagolban Tera Tongmuram lekai dagi hizam ongbi laitonjam ningol Jai Sri Devi na maki masanopi luwangbi inithoi ngambi hizam sei tarakatret mangkre haina missing case file torakhi masigi matang su Manipur gi DGP digi status report kauraba matung report adu August taraga mari tapirakhi masigi matak Central Security Personnel singna maitai mera pai bisingbu mai singanduna asopa nangan khibagi matakta commission su moto case ma lokatki August 3 Manipur gi DGP digi report ama kauraba matung report adu August 19 thoi tapikalaki hairiba regular case ani amasum su moto case ahumasi CBI na punna paikre haina ulka salamna phongdorakhi makasa tharak poina sanga express tege to pamaroiba paukrana cookie singi warfare sapsana thengnaminasi ipsa Manipur housing narco terrorist cookies na satharakliba oida padabam sum semjin sajin history gi diplomacy amasum propaganda warfare kya satharakliba si kanglei pasi gi miyamna sapsana thengnaminasi haina international peace and social advancement ipsa kanglei pa ki president taurangbam birjana phongdokre ipsa kanglei pa ki kungataruk suba foundation thoram ngasi Manipur press cup ta pangthokre Manipur gi apun gi saktam amasung ngamkai kanana bohona bada thawaina ponta pikraba athawisingi mafamda minute ani tumina leptuna awaba phongdokpaga loinana maira sukhatuna pangdokiba ipsa gi kungataruk suba foundation day gi thoram aduda Presidium member oikiba ipsa kanglei pa ki president taurangbam birjana hai haujik lairiba langi irang manung oibana ipsa gi kungataruk suba mapokumon palan tharam asi yamna sauna pangthoktre haujik thokliba kuki narco terrorist singna satharaklibi irang asi kanglei khunai da asumna thulakani haiba sungtha thajarudaba irangni Zati Kanglup Kuntraga Manga Kuntraga Turkrom na matam sarna nungsi sana leminarakliba iramda Manipur sida marakta Zati Kanglup kharagi marakta pamdaba thaudok masa ama ani thoktuna ungkhanaduna numit kharani irang tawnakhiba laikhre madu punamak imung amada punna leminaba masin manawgi marakta nghakoiba thokpa irangni mawangna thokiba irang sing numit kharani khatnaramlaga dumak Hanagumna masin mana oibigi nungsina badu hanjanaki adu bahaukiba me ahumdigi maite amasum sin kuki narco terrorist singi marakta soknariba lana sidi hauju pawda luisinma ngamdana leiri sin kuki group ka maite ga lanthingna si laingakna matam san luisinna basu honadri narco terrorist kuki sin lana sigi melumna tongan nataba amasum oida padaba diplomacy warfare amasum propaganda warfare ki thawong sing sa tharakli oida padaba masum haijin ba history bulan uhana ba thawong kya narco terrorist cookie sing sa tharakli ba thawong asi lengana sapsa thengna duna Manipur miyam ge fana bogona biyo cookie sing gi thawong asi kanglei pa asi gi miyam puna thengnaminasi Manipur ge apun ba saktam bu kan biwa ki tharamadura president member oikiba United Committee Manipur UCM president Jaisandra 1000 hai Manipur gi territorial integrity ki damak UCM na kokomi asi siam kibani apun bana pangal ni haiba sina mangna thamlaga UCM na kokomi asi siam kibani Manipur gi miyam haujik mai mathakta phamaga samanari haujik thengnari ba lan si da mai taina lan si matawkram na mai pakadagi amasum lan si luisinggadagi haibagi lalong kya sataba mathautari
Sin Kuki narco terrorists na Manipur drug ki factory kya linkhalakuna Manipur bu drug ki khayata tahanana honaragli bado sabsana thengnaduna lamdamasigi tungi mirol kanba Manipur gi apun bisaktam kanana bonasi Hauzik sathariba lana sigi manung Assam Rifles na maitei mera paibe masum miyamna onshinduna nomai kapsin bagi thong simatun amuhanna tawandana ba Central Security Force Assam Rifles Manipur gi leimai digi tanthokpa matoktai Assam Rifles ki kahin ma thong mapung phana thingminasi haina Jai Chandra konthojamna phongdokhi mangnam khatan hai aikoi masil gi marakta lingzel mana da baga loinana khatnaraga mitomna hena khudong saba laukhigada thaba khak tawgumse aikoi punamak lingzel mana amatu oina thabak tawminasi Manipur gi apunbagi saktamda singnarakpa punamak UCM kokomina thengnagani kokomi da lupkyana yaurakpada taran okani ipsas UCM kokomi semda yawbul naikhi aikoi iramdamdi aikoina ngaksagadabani Imphal jiribam lambida makalamati yaikhai thingaiba piangumsi haina UCM gi president Jai Chandra konthojamna phungtokhi ngasi gi kunga taruk subu ipsa gi foundation day thoramadu ipsa gi advisor case luangsa singkhaina president member oina saruk ya khiadi makasa tharak poina tendakpa pawmna thabal songkhibagi thawong kandem tarokli haukiba September 12 da Saraswati College Mohali Punjab ta liba college asigi tharamamada madura tamliba mahiroi singna yamna mathong huktuba mongda amadi leibak ta da mongda thabal songkiba tu kanglai pak kan balup ke ki el Manipurna sirol amada akan momona kanem tarakli lamdam sida ima kya ngasi mamitegi mapi ta duna masa kaina khibagi tengtha na oiriba tanja sida kari sunna sungduna thabal songliba si warak setpa watpigi khudam ne madi mitei kunai sibu usitabani mama oiba mayam sigi masa kaina khibigi awaba pulumasi matawkramna kokhan sigi khanduna leiriba mikubasida leikidraba isninaw mayam adugi kari sukhandana lamket lamhai bigi matagum thabal songba singapi ngamdaba thawongni haina lawi saili singmagi puari leiraba maitei khoida ngasi mitomna lan tarakliba sida aikoi kamdauna thingnagani haiba lalong yat kadaba matamda mathum marang haugadaba matamnati ngasi laikhidraba mitai isil inaw thawaina pontak pigraba athabu mayamadu awang thakti ikai kumnabu utpu oina harau kumemata pangthokpiduna ba KKL na miyamna appeal tawraduna makhatana lana si loidriba phawba mitai amata festival saruk yabigano kariguma mangjawnana laikhiba program oiraga su laikhidraba athabu singida makta kathokpiduna program adu saruk yabiragano maduna mama mayamna masa kaina khibigi awaba polomadu khrada oiraba su kohan mangam oirasanu haina su KKL na aroibata thamlakli Makasa tarak po na mas mulusilak po iriba pauksiri gitan tak po headline ang kandang member thamjaramge Manipur lenga leitre kwakta tengnopal modbung dagi hena sat pangandre Delhi desat kiba MLA singna PM unaraga operation purao Manipur hauzik Manipur lenga leitre maninglomda moirangi kwakta dagi hena sat pangamdre Susampur yauna satre awangda Imphal more lambidana tengnopal dagi hendana more yoksin mangamdre hauzik thoklib irang asida center gi lusingba Kananaba ruling gi MLA singna Delhi da satliba si Prime Minister Narendra Modi unaraga sapsaba operation ama puraklaga hanbirao haina Janata Dal United Manipur gi senior wanganglo ex minister Dr. Nimaisa Luwang haikre ngasi palace compound leiba wakhalon manba political party taragi lusingba singyauna pawmi singa unabada Nimaisa Luwang na wafam singasi phongdokloduna misamiam ngak senana leiba Assam Rifles na thasigi nipanda palel da maira paibi madi Miam da kuthabadagi misamani shiri kaya mana sokle laibak thiba thawdo asigi thawdang pum se minister en berena lusing lenga asida taina phamthui ka hen ba thawong sa thariba Assam Rifles personal singi mathakta judicial inquiry sa thabaga loina FIR pandu sena basing ain go eba sarak phan gadabani Assam Rifles sa thakiba thawong political party tarana akan mumungda kanem tawi hai swaiki mem tendang na sumna thamjaram gi duga house ku ni miam paw sumtang sa lusinjar ge masum miam punu no babdik ngaminasi